ꯑꯁꯤꯡꯕ ꯑꯦꯗꯚꯥꯟꯁ ꯑꯦꯂꯤꯌꯟꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯁꯤꯜꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯨꯏꯅꯗꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯇꯨꯅ ꯂꯥꯛꯑꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡ ꯊꯣꯛꯂꯛꯑꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯆꯥꯎꯈ꯭ꯔꯕ ꯈꯨꯠꯁꯦꯝꯒꯤ ꯄꯣꯠꯁꯛ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯔꯕꯤꯠ ꯂꯥꯟꯁꯤꯜꯂꯛꯑꯦ ꯈꯜꯂꯁꯤ꯫ ꯑꯣꯕꯖꯔꯕꯦꯇꯔꯤ ꯁꯦꯇꯦꯂꯥꯏꯠꯁ ꯔꯦꯗꯥꯔ ꯁꯤꯁꯇꯝ ꯑꯗꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯉꯥꯎꯖꯕꯁꯤꯡꯅ ꯃꯌꯨꯝꯗ ꯈꯤꯜꯂꯒ ꯊꯝꯕ ꯇꯦꯂꯦꯁꯀꯣꯞꯁꯤꯡꯗꯒꯤ ꯄꯣꯠꯁꯛꯇꯨ ꯎꯕ ꯐꯪꯂꯦ꯫ ꯑꯣꯊꯣꯔꯤꯇꯤꯅ ꯊꯧꯗꯣꯛꯁꯤ ꯀꯟꯐꯥꯔꯝ ꯇꯧꯕ ꯐꯥꯎ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥꯅ ꯏꯟꯇꯔꯅꯦꯠꯇ ꯄꯨꯡꯆꯥꯏ ꯆꯥꯔꯛꯄꯗꯒꯤ ꯊꯧꯗꯣꯛꯁꯤ ꯀꯨꯞꯁꯤꯟꯕ ꯂꯣꯠꯁꯤꯟꯕ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯌꯧꯁꯤꯜꯂꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯅꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ ꯋꯥꯡꯉꯦ꯫ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯦ ꯈꯪꯕꯒ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯦꯁꯇꯦꯔꯣꯏꯗ, ꯀꯣꯃꯦꯠ ꯑꯁꯤꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯅ ꯁꯥꯕ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔꯁꯤꯡꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯀꯅꯤ꯫ ꯃꯤꯅꯤꯠ ꯈꯔꯇꯪꯒꯤ ꯃꯅꯨꯡꯗ ꯄꯣꯠꯁꯛꯇꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯎꯕ ꯐꯪꯒꯅꯤ꯫ ꯂꯩꯉꯥꯛ ꯈꯔꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ, ꯈꯔꯅꯗꯤ ꯑꯁꯦꯡꯕ ꯏ ꯄꯥꯎ ꯐꯖꯅ ꯊꯤꯗꯣꯛꯇ꯭ꯔꯤꯐꯥꯎ ꯋꯥꯔꯣꯜ ꯑꯃꯠꯇ ꯊꯥꯗꯣꯔꯛꯑꯣꯏ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯇꯨꯅ ꯑꯣꯏꯔꯝꯕ ꯌꯥꯕ ꯃꯈꯜꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯀꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯁꯤ ꯑꯔꯣꯟꯕ ꯃꯤꯂꯤꯇꯔꯤ ꯄ꯭ꯔꯣꯖꯦꯛ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗ ꯂꯥꯟꯅ ꯊꯥꯖꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯟꯗꯣꯔꯛꯀꯅꯤ꯫ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯅ ꯐ꯭ꯂꯥꯏꯠꯀꯤ ꯂꯝꯕꯤ ꯍꯣꯡꯗꯣꯛꯇꯨꯅ ꯀꯣꯏꯊꯣꯛꯅ ꯄꯥꯏꯅꯕ ꯁꯤꯜꯂꯛꯀꯅꯤ, ꯀꯌꯥ ꯑꯃꯗꯤ ꯀꯦꯟꯁꯦꯜ ꯇꯧꯈꯤꯅꯤ꯫ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯂꯩꯔꯤꯕ ꯃꯐꯝꯂꯣꯝꯗ ꯃꯤ ꯀꯌا ꯆꯪꯁꯤꯜꯂꯛꯅꯕꯁꯨ ꯍꯣꯠꯅꯒꯅꯤ꯫ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯇꯧꯔꯛꯇꯧꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯠꯇ ꯎꯗ꯭ꯔꯕꯁꯨ ꯃꯅꯥꯛ ꯅꯛꯄ ꯑꯦꯌꯔꯄꯣꯔꯠ ꯑꯗꯒꯤ ꯂꯦꯟꯗꯤꯡ ꯇꯧꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯀꯅꯤ, ꯑꯇꯤꯌꯥꯗ ꯀꯣꯏꯅ ꯄꯥꯏꯗꯨꯅꯁꯨ ꯂꯩꯒꯅꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜꯁꯤꯡꯁꯨ ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯅꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯇ ꯅꯠꯇꯅ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯂꯧꯅꯅꯕ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯟꯅꯔꯛꯀꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯛ ꯂꯩꯔꯕꯁꯤꯡ ꯈꯨꯗꯛꯇ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯁꯤꯁꯠ, ꯂꯣꯟ ꯂꯤ ꯅꯩꯅꯕ ꯂꯤꯡꯒ꯭ꯋꯤꯁꯠ, ꯃꯦꯊꯃꯦꯇꯤꯁꯤꯌꯟꯁ, ꯕꯥꯏꯑꯣꯂꯣꯖꯤꯁꯠ, AI ꯑꯦꯛꯁꯄꯔꯠ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯅ ꯁꯥꯕ ꯏꯃꯔꯖꯦꯟꯁꯤ ꯇꯤꯝꯁꯤꯡ ꯁꯦꯝꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯍꯧꯖꯤꯛ ꯊꯦꯡꯅꯃꯤꯟꯅꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯍꯣꯠꯅꯃꯤꯟꯅꯒꯅꯤ꯫ ꯃꯁꯤ ꯀ꯭ꯔꯨ ꯇꯣꯡꯂꯛꯄ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯂꯥ, ꯔꯣꯕꯣꯇꯤꯛ ꯄ꯭ꯔꯣꯕꯂꯥ ꯅꯠꯇ꯭ꯔꯒꯅ AIꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯣꯠꯁꯛ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯗꯤ ꯁꯣꯂꯔ ꯁꯤꯁꯇꯝ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯁꯤꯒꯅꯦꯜ ꯊꯤꯖꯤꯜꯂꯛꯈꯤꯕ, ꯈꯨꯗꯝ ꯑꯣꯏꯅ ꯁꯔꯆ ꯐꯣꯔ ꯑꯦꯛꯁꯇ꯭ꯔꯥ ꯇꯦꯔꯦꯁꯇ꯭ꯔꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯛꯀꯅꯤ꯫ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁ, CIA, NSA ꯑꯗꯒꯤ ꯃꯣꯁꯥꯗꯀꯁꯤꯗꯤ ꯃꯤꯑꯣꯏꯕꯗꯒꯤ ꯂꯥꯛꯄ ꯙꯝꯀꯥ, ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯔꯣꯟꯕ ꯊꯤꯗꯣꯛꯄꯗ ꯍꯩꯁꯤꯡꯖꯕꯒꯤ ꯋꯥꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯑꯦꯛꯁꯇ꯭ꯔꯥ ꯇꯦꯔꯦꯁꯇ꯭ꯔꯤꯌꯦꯜ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯖꯕꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡ ꯊꯣꯏꯅ ꯃꯇꯦꯡ ꯑꯣꯏꯔꯔꯣꯏ꯫ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯄꯦꯇꯔꯟ, ꯈꯨꯗꯝ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ, ꯖꯤꯑꯣꯃꯦꯇ꯭ꯔꯤꯛ ꯔꯦꯁꯤꯌꯣ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯤꯀꯦꯜ ꯀꯣꯟꯁꯇꯦꯟꯠꯀꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯏ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟꯁꯤꯡꯅ ꯋꯥꯈꯜ ꯈꯟꯕ ꯑꯃꯗꯤ ꯑꯀꯣꯏꯕꯗꯒꯤ ꯏ ꯄꯥꯎ ꯂꯧꯁꯤꯟꯕꯒꯤ ꯃꯑꯣꯡꯁꯤ ꯃꯤꯑꯣꯏꯕꯅ ꯇꯧꯕꯒ ꯃꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯃꯇꯝ ꯀꯝꯗꯧꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯏ, ꯑꯃꯒ ꯄꯥꯎ ꯀꯝꯗꯧꯅ ꯐꯥꯎꯅꯩ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯅ ꯂꯥꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯄꯥꯎ ꯍꯧꯗꯣꯛꯅꯕꯒꯤ ꯊꯕꯛꯁꯤ ꯃꯤꯅ ꯁꯨꯛꯇꯧ ꯇꯧꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ AI ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯁꯤꯒꯅꯦꯜ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯐꯥꯕ ꯉꯝꯗꯕ ꯄꯦꯇꯔꯟ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯦꯂꯤꯌꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕ ꯏꯟꯇꯔꯅꯦꯠ ꯑꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯑꯦꯂꯤꯌꯟ ꯑꯇꯤꯊꯤꯁꯤꯡꯗꯨ ꯈꯪꯗꯣꯛꯅꯕ ꯂꯥꯛꯅꯔꯤꯉꯩ ꯂꯩꯉꯥꯛꯁꯤꯡꯗꯤ ꯑꯇꯣꯞꯄ ꯆꯦꯂꯦꯟꯖ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ, ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯃꯗꯤ ꯒ꯭ꯔꯍꯁꯤꯒꯤ ꯃꯤꯍꯨꯠ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯤꯑꯣꯔꯤꯗꯕꯨꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯒ꯭ꯔꯍꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯍꯨꯠ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯃꯤꯇꯤꯡ ꯀꯌꯥ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯋꯥꯔꯤꯗꯒꯤꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕꯁꯤꯡꯗꯒꯤꯁꯨ ꯈꯪꯂꯦ, ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯣꯏ꯫ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ, ꯌꯥꯔꯒꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯂꯧꯍꯧꯅꯕ ꯑꯆꯧꯕ ꯄꯥꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯉꯝ ꯇꯥꯟꯅꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩ꯫ ꯈꯦꯠꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯈꯦꯠꯅꯕ ꯁ꯭ꯇꯔꯦꯇꯦꯖꯤ ꯁꯤꯖꯤꯟꯅꯅꯤꯡꯉꯛꯀꯅꯤ꯫ ꯃꯤ ꯀꯌꯥꯅ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯊꯧꯗꯥꯡꯁꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯧꯒꯗꯕꯅꯤꯁꯨ ꯍꯥꯏꯅꯔꯛꯀꯅꯤ꯫ ꯁꯥꯏꯟꯇꯤꯁꯠ ꯑꯃꯗꯤ ꯂꯩꯉꯥꯛꯁꯤꯡꯅ ꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯤꯆꯝ ꯕꯤꯂꯤꯌꯟ ꯀꯌꯥꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯤꯌꯦꯛ ꯇꯧꯒꯅꯤ꯫
mi ayamba pakhatnaduna potyom chayom puduna safagadaba mafam thina hotnagani heart attack tawduna siba amadi masa mathantana sijabagi pausu tanarakani kharanadi miyoibagi puwarida khwaidagi achauba discovery ni haidana haraunagani thajabasingna dharmagi mityengdagi alien singsi sebiba mapu natragana laini fattaba devil ni asina chingba wafam kaya thamlakani hana thajannaramdaba mi kaya su lai ningba haunarakani cargo cult koba anisuba lanjau matamda thokhiba amalai mapangi taibanga samnadaba ithat singda lanmi sing lakpa amadi cargo plane paisilakpadu laini haidana khunja singduna latnakhi aikhoidagi sathina advance oba alien sing amadi makhoigi technology du uraga makhoidu laini haina latnaraktuna pungnong noba lining ama tholakpasu yai conspiracy theory kaya ama lanmaigum sandorakani alien sing lay haibasi lengakti hanadagi khanglabani koina lotsinduna thamlakpani asina chingba hainarakani numit khara khaki manungda anoba cult anoba movement kaya thoklakani alien singdu shanti oina lakpa oiramlabasu thodoksi yam khudong thiningai di adum oigadawri miyoi bagi tongan tongan ba culture singi marakta fau pau fauna ba wana thoknaribani khetnaba grah singda evolve tawrakhiba jiva jati singi marakta di kari oirani icham chamba probe ama oirabasu ikhoina de khudlai oiraboi khangani International Academy of Astronautics kumba organization singna sigumba issue sing sigi matangda hanadagi khanaduna lakhrabani thoina khut thaba haunaba nattaba lana khanabadagi khut thoknarakpagi oithokpa wangna lay alien spacecraft paisilakpadudagi social media da asengba photo video khaknatana memes oirakpa yabasing amadi conspiracy theory ki discussion na wai jairani prithvi tumlani miyoiba jati gi aroiba mitkup yorakle haidana pakhatnagani kharana ki badu kupsinnaba memes fagi jogai kaya thagatnarakani AI na semba sasinaba photo video amade jat jat ki aranba claim akhang ahi singna verify toba ngambagi wangmada santorakani mingi maron lonba alien singna luchingma singa khut soknabagi semjin sajinba videos mayamdu aseng bara aran bara khangdokse sathina luba singnaba ama oigani oiba yaba amana alien singduna aikhoiga pau faunanaba sukhot honakhidaba yai alien spacecraft tu atyada chayol kaya sumpai duna leire khalase aikhoina piba signal singdasu respond tawraktre koisen senaduna leiriba fighter jet helicopter drone singdudasu akaiba amatta tawraktre makhoigi apamba karino su khangalaktre khalase masina malem pumbada top pa makhalgi tension loina kahangane makhoigi sibu aikhoi observe tawribra graha sibu study tawribra natraga kari ngairiba jatno haidana mawal khalhangane mayamna thoina khanjiludaba amadi sanga singna alien technology da karam react tawgani haibasine alien spaceship aduna hanaga suman manadaba makhalgi electromagnetic field radiation natragana gravitational effects sing pithora abadi sanga singili chatta ahongba kaya uba fangane laina laichat nainaba scientist singna de alien technology thungabasi hana amukta thingadriba masak khangdaba mahik matang yauramgani atmosphere da tamngamdaba mongda reaction thokpa yaba chemical natraga radiation thoamba yai haidana akanba checkson wa thamlakani alien singdu prithvi da landing mak toksilaktragasu manak nakpa mafamdu pulap quarantine tawsan khibasu yai thijiloi khara amanadi labyeng yengduna ningthi jana study tawba mapum fatri faude naksingumsi haigani amaromdana angakpa jiba makhal ama grahasigi wangmadagi lakpa asuk tangna fangba khudong chabasi yaithok pham thokte thinthadana sak khangnagadabani haibisu yorakani thungjillaribasi masa mathanta chalai jabangamba autonomous machine natragana probe oirabadi aikhoina technology ni haina adum laurani adubu makhoisi ahingba jiba aikhoigum wakhal khanba akoibagi fibam khangba ngamba even emotion fawba oiragadi anauba debate makhal ama tholakani asingba jivasing awaba fawi nungshiba khangi aduna tathi tawaina tawbiroidabani haidana animal rights sakhangna biba mising yam henkalak libani alien singsi ahingba jiba oirabadi makhoigi di hak pibiroidra makhoibu fajinduna makhoigi mathakta jangyeng makhal chathaba yahan dawribra alien sing thungjillarabasina science amade politics khak natana ikhoina life intelligence adagi right haribasing se kamdongna define tawgani haiba pungnong noba singnaba ama chongthorakani haujik aikhoina tabadubudi onthokpa haigadaba wani adubu miyoibagi puwarida ihan hanba oina angakpa wahang ama hangjadaba yaraoi university atopa mafam amadagi
ꯑꯍꯤꯡꯕ ꯑꯁꯤꯡꯕ ꯂꯝꯀꯣꯏꯕꯁꯤꯡ ꯊꯨꯡꯖꯤꯜꯂꯔꯕꯗꯤ ꯃꯈꯣꯏꯗꯨ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯆꯞ ꯆꯥꯅ ꯀꯔꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯥꯔ ꯁꯤꯁꯇꯝ ꯑꯃꯗꯒꯤ ꯂꯥꯛꯄ ꯉꯝꯃꯤꯕ ꯑꯗꯨꯛ ꯆꯥꯎꯈꯠꯂꯕ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯁꯤ ꯇꯤꯟ ꯀꯥꯡꯒꯨꯝ ꯎꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯁꯤ ꯃꯈꯣꯏ ꯃꯤꯠꯌꯦꯡꯗꯗꯤ ꯐꯥꯒꯤ ꯃꯥꯟꯒꯅꯤ꯫ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯤꯂꯤꯌꯟ ꯀꯌꯥ ꯃꯥꯡꯖꯤꯜ ꯊꯥꯈ꯭ꯔꯕꯁꯤꯡꯗꯨꯒ ꯆꯥꯡꯗꯝꯅꯕꯗ ꯑꯩꯈꯣꯏꯁꯤ ꯇꯤꯟ ꯀꯥꯡꯒꯨꯝꯕꯒꯤ ꯊꯥꯛꯇ ꯂꯩꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯦꯂꯤꯌꯟꯁꯤꯡ ꯂꯩ ꯈꯪꯂꯕ ꯃꯇꯨꯡ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯡꯃꯗ ꯑꯁꯤꯡꯕ ꯖꯤꯕ ꯂꯩ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯗꯨꯝ ꯈꯪꯂꯒ ꯆꯥꯎꯔꯛꯀꯅꯤ꯫ ꯉꯁꯤ ꯑꯦꯂꯤꯌꯟ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯦꯂꯤꯌꯟꯁꯤꯡꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯈꯣꯏꯁꯤꯡꯗꯨ ꯊꯨꯡꯖꯤꯜꯂꯔꯕꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯚꯤꯗꯤꯑꯣꯒ ꯁꯦꯝꯅꯔꯤꯕꯁꯤ ꯁꯦꯝꯅꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯦꯂꯤꯌꯟꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯗꯨꯅ ꯃꯈꯣꯏꯗ ꯏꯟꯗꯤꯌꯟ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯇ꯭ꯔꯥꯏ ꯇꯧꯍꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯀꯁꯨ ꯅꯝꯅꯔꯛꯄ ꯌꯥꯏ꯫ ꯉꯁꯤꯒꯤ ꯋꯥꯍꯪ: ꯑꯩꯈꯣꯏ ꯁꯣꯂꯔ ꯁꯤꯁꯇꯝꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯒ꯭ꯔꯍꯁꯤꯡꯁꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯤꯔꯝꯃꯨ꯫